ngarang numidang waramda phongkiba pandam pauchedagi lokhocharakanda panchayat ki mikhal athubada pangthok o haiduna khongjang changsinkhre mapung oiba paw Manipur Circle News ki maikai myamda pawdam jage jilla parisad amasung gram panchayat ki anoba administrative committee semba yaningde amadi pangthok tana leiriba taruk suba general panchayat election athuba matamda pangthok naba laingak na honagadabani haiduna saumbung block development office ta miam thomjinduna khongjang changsinkhre hairi miam gi demand thabakta onthoknaba memorandum amasu block development officer da pisinduna Imphal East ki deputy commissioner da yahannaba taksinkhre ngasi ki khongjang panchayat ki hanagi mehut sing yauna masing yamlaba imai bill kayana saruk yaduna changsinkhibani miamna office manungda thomjilakpada saumbung police ki team ama laktuna khongjang loising aduga wari sanaraba matung block development officer ga unahanduna makhoina taliba demand sing adu yauna zerol pisilhankhi पिशन के बचेरोल अदु ngasi के numitta deputy commissioner da yahungani haibagi thajabasu block development officer na myam da pikhi loina na hanage jilla parisad oiramba irungbam Ravichandra na phongdoki bada hojik phawba panchayat ki mikhal pangthoktana leiriba asi akan mamong da yaning de loina na athuba matam da panchayat election pangthoktuna myam ge phangphang thokpa hak phanghanaba lengak na honabiu haiki makhataba pauda Prague Cine Award Best Actor Female Takrabi Resmi Sorokhaibam Taramna Okadori Prague Cine Award Lisingani Kunmari the Best Actor Female Northeast Panglakrabi Lamdamasik Saknai Rabi Film Actor Resmi Sorokhaibam Butaramna Okpagi Thorom Ama Ipak Film Production Manipur na Sinduna Haying Kasampat Zangsanda Laiba Panket Hall the Pangthok Lagani Hairi Ipak Film Production gi Secretary Rakesh Naurimna Thadurak Pasirol Amada Hairi Bataramna Okpagi Thorom Aduda Film Forum Manipur ki Chairman S. Mangoljau Ipak Film Production Manipur ki Advisor su oiriba Sahitya Academy ki Award Marangthem Rajan amadi World Expression Picture ki President Chongtham Ashok Kumar na athoiba mithunglen sing oina saruk yagani hairi lemdaningai oiriba Best Actor Female ki Award phanglakrabi Rasmi Sorokhaibam Ipak Film Production ke banner makhada kumja lisingani tarani thoido OC Mairana direction piba Rakesh Naurimna producer oiba Manipur feature film Sakhen bi itaimada ihan hanba oina introducing actor ama oina film gi industry da puthokhiba actor ni masida sunatna production team asina pangthokhiba phongdok nadringai lingjel amadi atai film kaya dasu actor oina saru yakhribini hari